ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯦꯝꯆꯥ ꯃꯩꯇꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯦꯝꯆꯥ ꯃꯩꯇꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤꯀꯣ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯆꯝꯕ ꯌꯥꯝꯅ ꯂꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ 1K ꯌꯧꯖꯕꯒꯤ ꯃꯔꯝꯗ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯌꯨꯇꯨꯕꯇ 1K ꯌꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯄꯦꯝꯆꯥ ꯃꯩꯇꯩꯅ ꯉꯁꯤ ꯌꯨꯇꯨꯕꯇ 1K ꯌꯧꯖꯕꯅꯤ ꯑꯗꯣ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯍꯣꯠꯅꯖꯔꯒ ꯑꯩꯅ 1K ꯌꯧꯖꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯌꯧꯖꯕꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ 1K ꯌꯧꯖꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯊꯪ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪ ꯀꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯦꯝꯆꯥ ꯃꯩꯇꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯂꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯅꯝꯖꯟꯕꯤꯔꯝꯃꯨ ꯄꯦꯝꯆꯥ ꯃꯩꯇꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒꯗꯤ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯅꯝꯖꯟꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯤꯃꯜ ꯀꯥꯎꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯕꯨꯁꯨ ꯄꯦꯝꯆꯥ ꯃꯩꯇꯩꯅ ꯃꯊꯪ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤꯗ ꯁꯣꯏꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯀꯟꯇꯦꯟ ꯂꯩꯕ ꯑꯗꯨꯗꯣ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯀꯟꯇꯦꯟ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯉꯝꯕ ꯃꯈꯩꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯅꯦ 1Kꯁꯦ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦꯀꯣ ꯃꯔꯛꯇ ꯑꯩ ꯌꯨꯇꯨꯕꯁꯦ ꯊꯥꯗꯣꯛꯑꯒꯦꯅ ꯈꯜꯂꯨꯔꯦ 1K ꯌꯧꯕ ꯉꯝꯃꯔꯣꯏꯗ ꯃꯥꯜꯂꯦꯅꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯣꯏꯅꯣ ꯍꯣꯠꯅꯔꯕꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯎ ꯃꯊꯪ ꯑꯗꯨꯝ ꯍꯣꯠꯅꯧ ꯅꯤꯡꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯣꯏ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯑꯗꯨም ꯍꯣꯠꯅꯖꯔꯛꯄꯁꯤꯗ ꯉꯁꯤꯗꯤ 1Kꯒꯤ ꯁꯞꯅꯥꯁꯦ ꯄꯨꯔꯥ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯃꯪꯖꯔꯛꯄꯅꯤ ꯑꯗꯣ ꯃꯪꯖꯔꯛꯄꯁꯦ ꯄꯨꯔꯥ ꯑꯣꯏꯔꯦ ꯃꯪꯁꯦ ꯄꯨꯔꯥ ꯑꯣꯏꯈ꯭ꯔꯦ 1Kꯁꯦ ꯌꯧꯖꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩꯅ 1K ꯌꯧꯖꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯕꯨꯁꯨ ꯍꯟꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡꯗꯤ ꯑꯩ ꯂꯧꯖꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯅꯤ나 ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯃꯤꯡ ꯂꯧꯖꯗꯦ ꯑꯗꯣ ꯍꯣꯏ ꯈꯔꯅ ꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯗꯨ ꯌꯥꯎꯔꯒꯁꯨ ꯑꯩ ꯃꯌꯥꯝꯗꯨꯒꯤ ꯃꯃꯤꯡꯁꯦ ꯑꯩ ꯂꯧꯖꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯌꯥꯝ ꯄꯦꯝꯆꯥ ꯃꯩꯇꯩꯗ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ 1Kꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯛꯅꯕꯒꯤ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯕꯨ ꯄꯦꯝꯆꯥ ꯃꯩꯇꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯈꯤꯀꯣ ꯌꯥꯝꯅ ꯋꯥꯕꯅꯤ 1K ꯌꯧꯅꯕ ꯍꯣꯠꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯛꯎ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯊꯪ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯛꯎ ꯅꯤꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯗꯤ ꯑꯗꯨꯝ ꯀꯥꯔꯛꯀꯅꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤ ꯌꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯌꯥꯝꯅ ꯑꯗꯨꯒ ꯄꯦꯝꯆꯥ मैतेइनसु मयामबु अदुम सपोर्ट तौजके तो हाय फ्रेंड सभी की प्यार की सभी का सपोर्ट की वजह से आज मुझे 1K पहुंच गया है इसलिए सभी को नमस्कार थैंक यू सो मच सभी ने मुझे बहुत सारा प्यार दिया है इसलिए आज 1K पहुंच गया है मुझे पहुंचने ने सपोर्ट किया है जो सपोर्ट किया है उसका नाम तो मैं नहीं लूँगी सभी ने मुझे प्यार दिया है सपोर्ट दिया है इसीलिए किसी का मैं नाम नहीं लूँगी नाम लेने से एक दूसरे ने बोलेगा मेरा नाम तो नहीं लिया उनका नाम लिया है वो बोलेगा इसलिए मैंने नाम नहीं लिया इसलिए मुझे माफ़ करना मुझे सभी ने माफ़ करना और सपोर्ट करते रहिएगा आगे बढ़ाते रहिएगा सभी का प्यार मेरे साथ है हमेशा और सबको भी मेरे प्यार भरा नमस्कार सभी फ्रेंड इसलिए मैंने आप सबको भी सपोर्ट करते रहूँगी आप भी करते रहो और आगे लेके जाइएगा मुझे प्लीज़
Thank you so much. Asi haraga mayam ai bai jarage ngasi video sidagi mathang adum tawjarage anoba video da amu mayam yengminarasi adudi aduni mayam mathang video da amu unarasi jamai tega dadi ngasi gi oinadi namaskar. Thank you so much sabi friend mayam puna maku hanna jamai tena thagasari. Thank you, bye bye. mathang da amu unarasi next video में फिर मिलेंगे